Nungsit moshil hanba thingnaba Gujarat model gi chakyeng. Lising ani tara tareta nungsit motpana Bharat macha lakh tara nithoi rom sihanbada mating pangki haina pari. World Health Organization na safaba changni haina lepa nungsit motpagi chang adudagi Bharata motpagi chang asi saruk nipal hena wangle. Malemgi khwaidagi nungsit motpa sahar taragi manungda Bharat ki sahar taret yauri. Gurgaon natraga Gurugram saharna malemgi khwaidagi nungsit sengdaba sahar oiri. Ani subadana Ghaziabad ta leiri. Pakistan की फैसलाबाद ना अहुम सुबह मफम कंदुना थत खरगा मरी सुबदा भारत की फरीदाबाद मंगा सुबदा भिवादी तरुक सुबदा नोएडा तरेत सुबदा पाटना नेपाल सुबदा चाइना की होतान मापल सुबदा लखनऊ तरा सुबदा पाकिस्तान की लाहौर लई लिसिंग अनि तरा नेपाल दा ग्रीन अमदी ईयर विजुअल न पांगथोखिबा PM 2.5 हरगा खंगनबा पार्टिकुलेट मैटर नुंचित यावबगी चांग ओलगा लेपखिबा सर्वेगी पाउदमदगी खंगबंगंबनी यामना पिकपा पार्टिकल्स सिंग अशिना सोर होनबदा यावखरगा थबोंबी मनुंगदा चंखिदुना सोर होनबदा वाबा लैना नत्रगा थमोय लैना नहालकपा याय मदुना सिहन्नबगी अचौबा मरम ओइरे ए युम मनुंगदा लैबा नुंसितसु मैखु यामना खुबा सिंग नत्रगा संथि अकंगबना खुंगंग अमदि शहरगी मताइदा लैबा लाइरबे इमुंग अयामबदा थोंगबनिना सेंगहनदे मदुना पिकलिबा अंगांग अमदि चाक थोंगलिबि नुपिसिंगदा हक्सांग सोहल्ली मपानदना गाड़ी मयामना थादोरकपा मैखु फैक्टरी इंडस्ट्री सिंगदगी थादोरकपा मैखु कोयला मै थाबा नौना सेमगत सागतपगी थबक सिमेंट पुथोकपना चिंगबा मफम सिंगदगी थादोरकपा मैखुना नुंसित अंगकपा फंगना मोशिल हल्ले Nungsit moshilakpa thengnanaba Gujarat Rajana anuba model ama puthorokli. Pothok puthokliba factory singna thadorokliba maikhuda yauriba particulate matter gi chang adu ayaba piba limit tagi wanglabadi laingakna permit kakthatpa yai. Aduna pothok puthoke hairabadi limit ki manungda thamu ngamdragana permit kakthatpa mathok tahonba haibasi afaba model amani malemda ahanbani hairi. Gujarat की सूरत हाइरिबा शहर असी फिसालोन सामदी मचु संगबगी फैक्टरी मसिंग यामना लैबा शहर अमनी मागी फैक्टरी दगी थादोरकपसिंग असिना इसिंग नुंसित यामना मोशिल हन्नबगी अचोबा मरम अमा ओय अदुना पार्टिकुलेट मैटर थादोरकपगी चांग लेपा पथाप असी सूरत शहर दा हाना चना हन्नबा होटनरी मफम असिगी पोल्यूशन कंट्रोल बोर्ड का खुसमनरगा यूनिवर्सिटी ऑफ चिकागो अमदी हार्वर्ड यूनिवर्सिटी की बिग्यानिक्सिंगना सूरत शहर दगी थादोरकलिबा पोलम सिंगना नुंसित अमदी सिंगदा कया यामना मोशिल हन्बगे हाइबदु लिसिंग अनि तरामाथोय दगी थिजिल्लखि मरोइना इंडस्ट्री सिंगना थादोरकलिबा असि नुंसित मोशिल हल्लिबा पार्टिकुलेट मैटर असिनी अनोबा पथाप असिदा इमिशन ट्रेडिंग सिस्टम हाइबा अमा याउरी मसिना थादोरकलिबा पार्टिकुलेट मैटर असिबु ललोनबा याहल्ली ताबदंगक नथोकपा अमनी इंडस्ट्री अमममना सिस्टम असिगी मखादा मखोइना थादोरकलिबा पार्टिकुलेट मैटर गी यूनिट खुदिंगी परमिट पाइगदबनी थादोरकपगी चांग पार्टिकुलेट मैटर गी वॉल्यूम क्यूबिक मीटर अमदा मिलीग्राम 150 दगी हेना याहलोइदबनी इंडस्ट्री सिंगना थादोरकपगी परमिट असि अमगा लैथोक लेशिन तौबा याहल्ली अदुबु मखोइना थादोरकपा याबगी पुनबा परमिट अदुदी मसिंग अककनना लेपी मसिना नुंसित हेना मोशिल हनबा यादनबा थाक अमा लेपथोकपा ngami Particulate matter थादोरकपा हन्थाहनबदा सेल इचंग संगदबा इंडस्ट्री सिंगदी थमलिबा थाक अदु ngakna चटपदा लाइगनी अदुना मखोइगी थादोरकपा याबगी परमिट मसिंग यामना लेमबा याय इंडस्ट्री खरना नुंसित मोशिल हनबा हन्थाहनबा होटनबदा सेल खर हेना चंगबा याय मखोइना अमुक पीरिबा परमिट मसिंगदु थुना लोइखिबा याय अदुरबदी परमिट लेमलिबा इंडस्ट्री सिंगदगी लैरगा फैक्टरी पोथोक पुथोकपा याहल्ली तौबतबु अपुनबा परमिट मसिंग अदु अयाबा पीरिबा अदुदगी हेना योनसोक ओनसिन तौबदी यारोय मसिना इंडस्ट्री मखल अनिमक्ता पुन्ना कानाहली पुन्ना थादोरकपा याबगी चांग मांगजौनना लेपथोकलगा परमिट मसिंग ककना लेपख्रबनिना नुंसित मोशिल हनबगी चांग हन्थाहनबा ngamgani सिस्टम मसिना इंडस्ट्री खुदिंगमक्ता पार्टिकुलेट मैटर थादोरकपगी चांग हन्थाहनबा होटनबदा थौना पीगनी हाइना थाजरी करीना मसागी थादोरकपगी चांग हन्थाहलिबा मखै अरेम्बा परमिट योलगा सेल तानबा याहल्ली हन्थाहनबदा खरा वाना थोकपा कांगबुना ngantana परमिट लोइखिदुना दुकान लोलगा लेगदबा कांगबुदसु अतैदगी परमिट लेरगा थबक मखा सुबा याबगी अयाबा पीरी अनिमक्ता काना हल्ली लिनसु सीबा चेसुसु तेक्तबा हाइबदुनी चिकागोगी एनर्जी पॉलिसी इंस्टीट्यूट के इकोनॉमिस्ट माइकल ग्रीनस्टोन ना हाई
Gujarat Pollution Control Board ka loinana hokiba chehi marida tijin minarakpagi mahai oina system asi Suratta ahanboy na chana handuna yengbani. Lisingani tara mangada Ministry of Environment na nungsit yamna motsilhanba industry tara taret khak maruina si shungba chini shungba power plant distillery yacht amadi still puthokpana chingba unit singda continuous emission monitoring system gi pambai panduna sunglep leptana report pinana ba khanghanki maikhu thokpham singda sensor sing thamlaga tadorakliba amotpagi chang adu chumdring network ada thajillaga recording to hanba pambai ni ahan batangkakta industry chamaga humbudara da pambai si panki amamam panbada lupa lakh amaga lesing humbudara manga dagina lupa lakh mariga lesing marfudara rom changi changi ngasi mai paklabadi Gujarat ke atei mafam sing amadi Bharat ke atei rajya sing dasu chana hanna pa pantam thamli energy sijinnabagi akhang ahi ama oiriba Siddharth Singna emission trading scheme mashi mai pakpagi oithokpa lei hairi rajniti tauna bakpot oidabana tumina mathang leibak sin batungna paikhalakpa yabagi oithokpa lei TIFR gi bigyaniksingna black gold nanoparticle sijinnaduna carbon dioxide pu methane onthokpa Nungsit industry singdagi carbon dioxide chang yamna thadorokpana malemasi sabe hengalakpagi awaba kaya mayoknari nungju nungsa chang nairaktaba ikang amadi chau thangna na thokpa jiba madi pambi makhal kaya mangsilakpa thengnari masibu kohannaba pambai thirakpada carbon dioxide thadorokpagi chang hanthahalu lisingani yangkhai yorokpadadi carbon dioxide thadorokpa pumlep lephalu haiba akanba wafam sing lakle Masi oithokpada laina thoktri energy demand dadi asum wangkhalakpana carbon dioxide thadorokpagi chang hanthanbada wana thokpani masibu kohannaba bigyaniksingna pambai kaya thiri carbon dioxide pu kanaba pota onthoknaba chakyeng kaya chathai khara mai paklabasu thabak oina paikhatpada sel yamna changbana chatnaba yaba oidri thijinnari ba marakta TIFR Tata Institute of Fundamental Research Dr. Homi Babana lengkhatlamba maming leiraba thijinpham asigi bigyanik kharana Seoul National University gi bigyaniksingga loinana black gold haina khangnaba sanagi nanoparticles sing putoktuna carbon dioxide pu methane da onthokpa ngamle amadi samudragi isingdagi thaknaba ising sungdokpada su kanare haiba paudam handakta chemical science ko bose phongdorakle Pambi amagi asangba mana singna nungsa mangalda nungsittagi carbon dioxide chupsillaga masinjak sungbagum black gold nanoparticles singna nungsa mangalda yauriba su taret mak amadi near infrared pu subsinba ngami mashina catalyst oiraga nungsitta yauriba carbon dioxide pu chumnagi nungsitke pressure amadi temperature da methane onthokpa ngami Black gold nanoparticles singna mana oina semba khusemgi pambi amana khusemgi photosynthesis ama pangtho hanba yagani nungsa mangalda nungsittagi carbon dioxide chupsillaga methane amadi atei kanaba lam singda onthokpa yagani haina thijinba sibu luchingliba bigyanik Vivek Paul Sitiwar na phungdokle Black gold hariba posak asi semnabagidamak TIFR gi bigyaniksingna sanagi nanoparticles singi chawbagi chang amadi makhoigi marakta leiba gap singadu amuk nauna semdokhe nauna semdoklaba matungdadi nungsa mangal chupsinba ngamle carbon dioxide chupsinba ngamle haina thijiliba singna phungdokle sumnagi sananadi masi tawba ngamde sanagi nanoparticles semlaga amuk madubu sindok sinjin tawraga mangal chupsinba pochak black gold asi oirakpani aduna masi yengbada sumuna ui mangal su chupsinba ngami haiduna black gold haina tholi Atopa posakta sanagi nanoparticle hapsinba nate natraga sanada atei pot yansinba nate particle amaga gi marakta laiba arapa du makoina sindok sinjin tawnaba sanagi nanoparticles sing adu cycle amamam mathang semnanaba khongthang sing lokhatki madugi damak anappa machine manba nanosilica sijinaki madugi machine aduda sanagi nanoparticles sing tungshinpham oina sijinaki matawasumna makoina black gold hariba anoba posak asi semba ngamkhibani haina lusingliba Vivek Paul Sitiwar na phungdokle Hausiki oina carbon dioxide pu methane onthokpagi sang asi namely adubu hengat hanba yagani haina thajari
Nungsa mangal chupsinbagi pangal yengnanaba isingda black gold particle sing thadaraga pungama nungsada thamlaga isingi sabagi chang onduna yengki maduda sabagi chang degree 68 tagi marphugani pal yona saba thengnaki masi nanoparticle gi chang khare helaga sabagi chang helakpa uki masigi magun si sijinnaraga thumhi chenba samudra isingbu thaknaba ising onthokpa yagani hairi aduna black gold nanoparticle singi kanaba ani leire haina TIFR gi bigyaniksingna chawthok chari Aroibada thamjari DNA barcoding sijinnaraga nga-singi masak khangdokpa haibasigi matangda Central Agricultural University Imphal da DST Women Scientist Scheme-B gi makhada Project Investigator oiribi Dr. Wanglar Chimwar gai khoi mihut Laishram Chingsanglakpa ga unaduna wari shaba Malemni mafam kayada tongan ba nga makal kaya marum phangli Hairiba nga sing asibu identify tauba haibidi masak khangdokpa amadi conserve tauba masi taunaba method kaya lairiba singsigi manungda DNA barcoding hariba method asi hujik khwaidagi faiyana khanariba method amani DNA barcoding sijinnaraga nga singbu matau karamna identify taugani amadi conserve taugani haiba hiramsigi matangda khananaba hujai aina unajaribasi Central Agricultural University Imphal da DST Women Scientist Scheme-B gi makhada Project Investigator oina leiragadabi Dr. Wanglar Chimwar ni ahan mamakta somu taram nokchari yanan boina somdei khangjaningi se somgi samlakpa biodata hana thambiyo haibidi somgi schooling dagi hauraga hujik phawda PhD na kadai waida tawrakpa kari hiramda tawrakpa asina chingba singa se thambiyo I Moyon tribe de belong to we. I gi pokpamna Chandel district Komlathabi village. Schooling sina Union Model High School Komlathabi da tarai. 11-12 sina Komlathabi village ki Southeast Manipur College da loisalaga Bachelor of Fisheries Science College of Fisheries Tripura da tamaki. BFSc loiraga ai Mumbai da Central Institute of Fisheries Education Institute da Master of Fisheries Science tamai. Si master si loiraga ai PhD tauba chakhi Japan da Financial Assistance Japanese government scholarship ki mateng nani 2009 da chakhi aina PhD taukiba university sina the Graduate University for Advanced Studies Institute na National Institute for Basic Biology 2014 phau Japan da PhD tauki aduga October dagi 2015 ki March pau ai postdoctoral fellow oina aduda research taruga adum leiki adudagi 2015 da India da halaki hoy aduga somna PhD taukhibase masidi kari karamba hiramda no thambiram aina PhD taukhibase molecular and developmental biology department ani Masiki department sida moina embryonic development of living beings haitare hangoi uchi natraga cell lines mayam se use taraga living beings se kamaina magi embryo dagi hauraga magi hakchang se fully develop oibno aduga maduda changiba genes aduga moigi expression aduga moigi molecular interaction mayam se study tawnabani aigi PhD gi thesis sina study of molecular mechanisms underlying somite boundary formation in zebrafish. Zebrafish si denio rerio ka we mai scientific meaning research ki model oina yamna popular oiba nga machani aduna ornamental da su importance lay aduga si gi nga si use taraga mai gi marum kokpadagi charak phau aduda mai gi kari genes express tawgi haibasi study tawi hoy aduga nga singbu DNA barcoding tawba haibase masi karino aduga DNA barcoding tawba se matau karamna tawgadawri bano thambiyo DNA barcoding haibase technology makhalamani sida any living organisms da yauriba information data haidare DNA se sigi use tawraga barcode generate tawi barcode si kaino haragoji akoina bazar gumba da chatpada product amagi difference aduga product amase kari product no haibase identify tawnabaga barcode amamam leiri asigi barcode ki dauna akoigi living organism sidasu DNA si use tawraga species ama identify tawnabagi
tool amada sijinnaba yai aduna sigi DNA barcoding technology si use tawraga species identification tawraga koigi prithibida haidare leiriba plants oigera animals oigera aduga microorganisms bacteria virus si mayam si species level da identify tawnabagi use tawraga biodiversity si conserve tawnabagi damakta DNA barcoding si use tawraga akoina sigi step si loba yabagi hojikana popular oiriba research method amani Fish identification and conservation habidi nga sing asibo khoina masak khangdokpa nga sing ase malemdagi mutkidanaba khoina honabase masida DNA barcoding se matau karamna sijinnage haibidu thambiyo Pusik pau the universal barcode laitri aduga plants kina tongali animals kina tongali aduga animals ki DNA si makhal ani lai nuclear DNA mitochondrial DNA nuclear DNA sina parents tigi inherit tawrakpani aduga mitochondrial DNA sina mama side tigi mama da yauriba mitochondrial DNA siga macha da yauriba siga chamani aduna sigi mitochondrial DNA si use tawraga magi lineage haidare ancestry aduga si mayam se study tawbada yamna helpful oi aduna mitochondrial DNA si da gene makhal yamna lei sigi gene se cytochrome oxidase subunit 1 CO1 natraga COX1 haina khangba akoina gene se si akoina lore haraga sigi gene ki sequence species masendadi yam khena de aduga species amaga atopa species amaga na moigi variation yam lei aduna species amagi difference sigi CO1 gi information sina khangbangami aduna akoina basic molecular biology lab ta DNA isolation si yam line tawri aduna DNA isolation si tawnabagi damakna akoi tissues mayam dakar dai tissues akoi gi muscle oigera blood oigera nga gi harpada magi scale magi fins asi mayam se any part of the body lauraga sigi tissue sida yauriba DNA mayam se isolate tawrani chemicals yauraga natraga kits use tawraga adoga huzik DNA isolate tawloraga muscle duda natraga tissue duda yauriba mitochondrial DNA ya DNA se aduda yauriba koina pami ba gene se detect tawbada yamna copy magi amount se aduna magi amount se increase tawnaba amplify tawnaba koina PCR use tawrani polymerase chain reaction haraga sigi se primer yauraga ngasaine nangna pamba CO1 gi region se siga identical oiba primer se use tawrani aduna magi masing se copy number se hengalani copy number se hengat mathungda akoina sequencing gi tharani sequencing se hojik achau laboratory tadi yamna leinarabani akoigi college of fisheries tripura da su sequencer ama lei aduna tugi machine tu da sequencing line to bangin 96 plates lei adu run namarakta nangi 96 wells tu da samples mayam hapaga genes mayam nang sequence to bangami adugi sequence tawbagi information su nangna phangye haraga DNA du da yauriba nucleotides mayam dugi arrangement si akoina compare tawrani aduga sigi compare tawbasi internet ta database yam lei ngasai gi gene bank lei aduga barcode of life database si mayam si lei sida aduda yauriba sequence nangna reference oina lauraga nangna sequence tawriba sequence ga moigi ga manabra manadabra yengani adu mana taradi confirm tare nangna sequence tawriba nga do adugi nga du ne na lobiyare aduga karigumba nangi sequence na manaramdraga aduga reference the library da subya yaudadi anoba species oibagi chances yam wangi hoy aduga makhatanam khangjaning se classical method of fish identification habidi mamangai matamdagi chanaduna laklaba nga gi masak khangdokpa je identify tawba je masi maruina morphological structure habidi nga dugi masak mawong da yengaga tawbane na khanjai adu hujiki DNA barcoding sidana khoina DNA ni sijinaga dawriba je adu DNA barcoding technique se masina mamangai matamdagi chanara aba classical method se masidagi hena kanariba hena phariba advantages oiriba se masi karamna no thambiyo aduga DNA barcoding gi disadvantages masina tawbungam daba limitation ju lairamgane na khanjai masina karino thambiyo classical method of identification si matam yam changi aduga expertise yam dakar oi aduga hujik prithibida leiribase akoina estimate tawbada 10 to 15 million species layena khali adu hojik phawbada classical taxonomy use tawraga supnagi around 2 million species tang akoina identify tawraga scientific maming pi aduga sigi process yamna
slow oiba process ni aduga akhoi gi biodiversity se understand tawna bagi damakta something fast more accurate measure dakar tai aduga classical taxonomy sina magi morphology da depend tawi aduga nga da yengbada nga singse moi gi larval stages or different stage of development da masak mataw yamna khenai season gi matungin na aduga sex gi matungin na yamna khenai aduna just morphology yengaga identify tawda misidentified yam tawi aduga cryptic species haibasu lei cryptic species na masak mataw di yam manaraga akoina group amada happa adu tarasu kona si DNA barcoding use tawrakanda this species tongalamba aduga DNA barcoding tawbasina yamna expertise da karta de subnagi nangna DNA do isolate tawrani aduga nangna pamiba sequence to sequence tawrani aduga compare tawba natraga database ta reference library ama semaga prithvi da lairiba researchers mayam sing gi reference ama seme 2003 dagi DNA barcoding se popularized tarakmani 2003 dagi 2015 phawbada 0.5 million species identified tawre aduna sigi short duration sida species identification rate yam wangi aduna classical taxonomy si independent natabida classical taxonomy ga parallel oina DNA barcoding si chatminaradi muziki identification rate su hengalani aduga biodiversity gi understanding mayam si su thurani aduna khoi gi prithvi si dai leiriba biodiversity mayam se akoina loina identify tawnga madi magi conservation magi kamaina interact tawge ecosystem sida akhoi gi position karino aduga akoina moigi kari mateng pangba ngamge khoi relationship mayam se understand over lairakani lairak pasina khoi biodiversity se kamaina conserve tawgani hujigi climate change environmental destruction adun asi mayam sina extinct oiba species hengale masing adun asi gi extinct oiba species hengat pase khoina kamaina preserve tawgani kamaina conserve tawgani moina pura extinct oijingai da captive in captive khoina breed tawbagi protocols semaga sustainable way da DNA ki barcoding ki disadvantage si animals, plants, microorganisms are universal barcode leite. Aduga barcode tongan Uziki animal sida cytochrome oxidase subunit 1 se use tawi plants ina tongali matures ke aduga fungi bacteria da tongan na oye aduna pura universal oina di use tawbangam dabani na reliability se kitang hantabasu yai classical taxonomy ga DNA barcoding technology ga compare tawradi classical taxonomy na badi kra cheap oi aidi duda karisu dakar tade chum subnagi nga do masak mataw yengaga formalin dara hapaga museum da smaina display gi damakta thamba aduna paisa di yam changde adu DNA barcoding sina equipments khra changi ngasai gi DNA sequencer leire aduga ngasai gi molecular biology gi chemical sing di yamna expensive oi aduna funding chawdra di si khutlei mayam se leibada yam wai du tar su huzi companies mayam leiye India da companies mayam sequencing tawbagi companies mayam lei aduna DNA barcoding technology se apply tawning taradi nang ki DNA isolation da changba machak mayam do asukna adudang leiraga nangi isolate tawriba DNA do nang na mapanda sequencing ki thabada aduna oina hongi aduga khoigi ilamdam manipur gi matangdam laksarabda lamdam masida mamangai matam dagi mausana phangaba nga singa se masigi makhal je kamuk lei habidi fish diversity se masigi huji oiriba phibam se masi mataw karamna lei aduga hujik fawda lamdam masida phangiba nga makhal kayamukti DNA barcode tawkhre habdo thambiyo akhoi manipur se nga gi diversity yami aduga akoina komna study mayam se paper mayam mina publish tawse compile tawraga around 300 mukti lei species nga gi species se marang kaina lei aduga 2011 the study amana habadi akoi manipur da phangiba around 7 fishes endangered natraga vulnerable mutbagi chance wangbagi information si phangi asigi nga species mayam se akoina protect taw haudradi hauzik future generation na ubo phangaroi si gumba nga se extinct wairani aduna more than 200 fish species
indigenous only found in Manipur aduna akoigi indigenous oiba nature da phangba nga se asi hana identify tawraga si myam se conserve tawnabagi kanna step si lokataba yade aduna DNA barcoding sinasu maru oiba step amani na khali aduga aina India da halakpada ai project ama join tawkhibdu da DNA barcoding si tawkhi aduga notice ki 8 states regions mayam se da nga leiba mayam se khoina sampling tawre na DNA barcoding si tawni adu marakta Manipur gi su yawi Manipur gi da khoina hojik phawbada around 31 species se barcode tawre aduga atopa paper da su research mayamna Manipur gi moina publish tawba matung hinna aina khangbada around 41 species mukti barcode tawre na khangi hoy aduga malem gi oina maroina India da huji DNA barcoding gi status se phibam se masidi mado karamna lairi aduga DNA barcoding se masi future da masigi technique asigi prospect se masidi kayam chauna mataw karamna lai thambi India su yamna interest oira e hojik ke DNA barcoding sigi maramda prithvi da around 33,000 fish species lei akoina khangbada aduga India da na 2,200 species muk lei achigi yamriba resources mayam se identify tawbada kar tai DNA barcoding use tawraga aduga India da su International Barcode of Life organization si Aurangabad India da magi center amalai aduga loinana akoigi National Bureau of Fish Genetic Resources NPFGR Lucknow da su lei aduga ZSI na su interest si locally aduga India da leiriba different research institutions mayam na su sigi DNA barcoding of fishes si mayam si thabak locally aduga sigumba thabak si lokhatna bagi damakta funding agencies mayam su lei Department of Science and Technology, Department of Biotechnology, ICER, aduga makal moi institutions mayam research da paisa thadana bagi damakta ready da lei aduna sigi technology si India da di yamna hojik hot topic ni aduna prithvi atopa jaga mafam da su yamna hot topic oi mina magi sigi technology sigi importance se khangakpaga adu moina thuna pakhatli thabak si aduga sigi progress si yamna thuna chakhali aduna in the next future biodiversity ge maram sida yamna clear oina athuba matamda khangakpagi chances yamna wangi